Handak Bhutan da pangthokhiba South Asian Football Association SAAF Under-16 Tournament ke final match da India na Bangladesh pu panjil ani sinoda maithiba piduna champion oikhiba aduda chaona sharuk yakhiba Classic Football Academy ge shannaroi taruk Ngasi Imphal da thunglakhibaga loinana meeyamna harao tayamna okkre Ngasi Tikendrajit International Airport da meeyamna harao tayamna okkhiba Classic Football Academy ge players sing adude Bharat Lairenjam, Samson Ahongsangbam, Suraj Aheibam, Rishi Ningthouja, MD Arvas amade Yaipharemba Chingakham ne okpagi thoram aduga mari lainana Classic Football Academy ge Head Coach Jenith na hai Ngasi Classic Football Academy ge players sing na lemjoninghai oiraba SAAF Tournament Championship ki title laurakpa asigi maru oiba credit te shannaroi singe mama mapada pifam thoi Manipur da Football Academy kya ama lai academy khudingi coach kya ama su lai iramdam asigi mating lairaba players sing mapalam da thaduna training tawbagi mahut mama mapa oiba singna lamdam asida leizariba coach singda thajaba thambirakpa asigi damak thagatpa phongdokli makata na su shannaroi sing asigi afaba career ama semnaba coach singna angamba thakta khonagani haina mahana makata ki Handak SAAF Under-16 gira khoi Manipur gi mi tara trup yawba aduga khoi classic ki oina mi nipan yawse yam nungaba yam harawa amane ado khoina maru oina credit pinning ode mamam pasu Manipur da khoina hauzik academy meeyam leye academy sina Manipur gi coaches meeyam leye asida thajabiba asida thajaraga na Manipur macha akhoi mashen akhoina thogat naraga mapan gi foreign coach tangak tanatavida sida akhoina thajaraga da akhoina semgat pada akhoi process e chahi homari change moi kangbu sembada adu moina hoji achieve tawuse just stepping ne aduna moina phajana moi career haurak pada ngaire sida akhoina hena akhoina mathang mathang lambi chatnawa akhoina coach akhoina guide tawnawa akhoi ready leye